ꯇꯦꯕꯜꯗ ꯐꯝꯃꯤꯕ ꯀꯃꯤꯁꯅꯔꯅ ꯈꯪꯕꯝ ꯆꯪꯉꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯁꯨꯡꯆꯠ ꯆꯠꯂꯒ ꯌꯦꯡꯁꯜꯂꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯏꯁꯥꯒꯤ ꯐꯝꯗꯨꯗꯒꯤ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯀꯃꯤꯁꯅꯔ ꯗꯥꯏꯔꯦꯛꯇꯔ ꯐꯝ ꯊꯥꯗꯣꯛꯐꯝ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯤꯡꯉꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯊꯕꯛ ꯁꯨꯒꯅꯤ ꯈꯜꯂꯤꯕ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯏꯖꯨꯀꯦꯁꯟ ꯌꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯔꯣꯃꯦꯁꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯗꯦꯁꯥꯝ ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯊꯧꯃꯤꯁꯤꯡꯒ Desam head office ki thaumising Imphal mayolda leiba Imphal college ta yengsin khongchat chatpaga mari leinana wafam asi phongdokibani hiramasga mari leinana romesna yengsin khongchat aduda Imphal college ki oza suna karam daba thengnarakpaga loinana mahiroi sing su ningthina karam daba adumak yaurongki hairi college asigi department kharadi oja amata karak tabana da natana mahiroi sing su amata leirongkidai college asigi lab sing ningthina leiram daba da natana classroom amadi lab su oishalamki hairi National Education Policy ki makhada mahiroi sing ningthina mahi tambigadabani hairabasu college asidadi taina onabada leiramle Education Department ki Commissioner Education U ki Director amasung mari leinaba singna college asi laktuna college asigi fibam yengsin haningi hainasu romechna phongdorki loinana college karaklam daba oja sing ki mathakta mityeng changbaga loinana mari leinaba singna athu matamda action lawgadabani hainasu taksilakli Collegiate education da 4 year half crop fawda mapung phana oza lepham thokpa oza lehelam daba classroom phajana matik sahalam daba government jina 4 year je half pe hairaga su sigumba phibam sadana kayam kuina thamgadage habase masi manipur lengakna ngasi wakhan khanbagi matam du yawre director na wakhan khanbai matam du yawre commissioner na wakhan khanbai matam du yawre hauji hauji laiba education ki commissioner je ngasi imphal college haibai college sida amuktang di la kanda masi yengpham thoi college ki laiba phibam je table work na yade haibase commissioner ki kokta khanbam changi table work ta sum tawle kan field da tariba oza sing dei horkan da mairoi sing dei horkan da mairoi sing na lauriba se mairoi sing na kari thengnabadagi laurai imno haibase table da phamiba commissioner na khangmam changi asigumba thawong sing ase sungchat chatlaga yengsalloidaba oitardi isagi phamdudagi moral ground da commissioner director pham thadokpam changi haibase desamgi maikai digi thamningi